Meeting Tabiri Bapum Mapur Kurumjeri, Danube Taram Nokcher. Sandok Cherry Term as the Impact TV, Entertainment News Kay Powdam Puzratliba Mami Pauni. Nasi Chamag Amarak Suba episode Sida. Kari Karama Pausing Puzratli Bagi Hybrid Tamjiki. Ima Kuntok Mami production gi, Taujal, The Truth Hainemington Ba, Manipuri feature film Amadi, BB Films Infal Private Limited ki, Nije Kudol, Bikya Hainemington Ba, Manipuri web series ki, Yaifatoni, Bangtok Kibigam Pauna, Ahan Ba Amadi, Ani Sumum Pau Oina Tamjari. Koirakpam Biswametragi, Short Narrative, EY, The Ripple, 4th Nepal Cultural International Film Festival 2022 Gidama Kalakibagaloinana. Rakesh Moyang Themgi, Manipuri short film, Iro Nungdagi, From the Deep, 13th Indian Film Festival of Melbourne 2022 Gidama Kalakibagima Pausing. Study of origin and style of classical dance, selected bhangis, Gosta Bhangi, Gopi Bhangi Haibihiramda, Nimit Kunni Chatharakpa workshop Rishin Kibagi Mapao. Ariba Palagi Male Taraga Nitoy Amasung, Natta Sankritan Male Taraga Nitoy Matangda, Tabum Amachupna Chatharakpa workshop, Kam production, Rishin Kibagi Mapao. Lai Harau Bagi Kanglon Gimatangda, Amaiba Amaibi Amasung, Mari Lainaba Singda, Sintak Sindam Bagi Numit, Taraga Manga Chathaki Bagaloinana, workshop Hodokibi Mapao. So guys, Nasigi Ahan Mapao da Puzratli. Ima Kuntok Ngambi production, Manipuri banner Makada Putokadaba, Taujal, The Truth Hainemington Ba, Manipuri feature film gi, Yaifatoni Tauram, Infagi DM College campus the Leba, Ima Kuntok Ngambi Sanglinda, Pangtoki Bigi Mapao, Meeting Tamilisi. Ima Kuntok Ngambi prediction ki banner Makada Putokadaba Taujal The Truth Hainemington Ba, Manipuri feature film ki Yaifatoni Tauram, DM College campus the Leba, Ima Kuntok Ngambi Sanglinda Pangtokre. Ima Kuntok Ngambi production ki koi now khaba actor ne majo mana direction piwa Taujal hai film si action aidare action the man hoina focus to ba movie mane afo film ama oigani ana thajai soda ngasigi yabathoni sigi mikup stage hai tare duna hena ti apo wam film so oi resno na mongol pijari ngasi morotor film Taujal hai film si tasena agi now agi lekai gi hai tare IP khaba Mahan actor oina sumnai jabani admai ahan ba direction piba film oigadoni ma thawai yam yauna honajaba adumba makhal amagi film oigadori bani aduga angang anoba nupimsa ratna na chanpi siga toroga namgada film ni aduga film jesu na mai pakani enju khale aduga khabagi magi wakhalon mana ujariba vision ase akoina film je shooting holding da short machen machet sumnam maga haipe yang da dum Hangani Nungaiba, Mayam, the film gi, and nobody has a pigany and Kalet and I have a film as see, and Punamana Sibir, thanking you. Taujal The Truth Haiba Manipuri feature film Asigi producer Amadi director na IP Kava, story screenplay Amadi dialogue da Momo Cha KANGJAM, editor na Ajit Ning Thauja Amadi music director da Amarjit Laurembamni. Film asida Boniam Thokchom, Ratana Ketrimayum, Narendra Ningomba, Gokul, Idau, Sunny, Kipjan, Manglembi, Shyam, Leo, Johnson na Chingbana, Saktam Langli. Saktam Langli ba Langidori, the technical Langdele, Fatima, Aina, Pabzariba, Aina, Namgi Kajari, Talida. I am a supporter of you and I have a film was again Niger. Thank you. Taujal, The Truth Hainemington Ba, Manipuri feature film asi, Asoy Angam, Kuro Chakri Tangana, Atuba Matamda, Mapung Fanalation Bangamduna, Niamda, Kudo Tambangambu Oibu Hyper Paujel, Mami and Pau Mike Bidi, feature. BB Films Infal Private Limited Kimakada Putokadaba, Niger Kudol, Bikya Hainemington Ba, Manipuri web series ki Yaifatoni Tauram Kwa Kaitel Tokchom Lekai de Leiba BB Films ki studio da Pangtoki Bigan Pau Asi Amuk Meeting Tamilisi. BB Films Infal Private Limited ki Makada Putokadaba Nije Kudol Bikya Hainemington Ba Manipuri web series ki Yaifatoni Tauram Kwa Kaitel Tokchom Lekai de Leiba BB Films ki studio da Pangtokre.
web series asiki story da Kanchan Mutum, makeup Maheshwari, costume Pabitra, cinematography and editor da Kogen Elias Bocha, producer Longjam Menaka, direction da Kaubi S Amadi, chief consultant da Surjit Bibini. Nija Khudol Bikya Hariba Manipuri web series asida Suras Ngasekpam, Ranmila Soraisham, Resmi Shorokhaibam, Bidyaras, Ido, Ganashyam, J Bidya, RK Hemabati, Homeshwari, Madhubala, Premita, Devi Shori, Amadi Kabitana, Saktam Langli. web series hai puthokadoriba film production gi ahan bane hai web series Nija Kudol LS Bikya se ay samang ijabani wari asi tasinamakiri hana 2017 gi script oi ado hanta koina nauna web series ne puthok se haba haina koi director Kaubi Kaus na mana takpirak pani ado wari sigi sumlakwa matang haijage wari se koi gi family play oina tawe anduga tasengna koina kai hai tare hariba wari Nija Kudol LS Bikya hariba wari asigi koi gi yumbala ba nupa mana hana luhongtukan mangda to panupi maga very linear rupatagi oirakpa consequences sagadra adogi matang nainaraga ijabani hadi akogi society da matugi kaitharakpa matuna imung ama settle to banga maktaba sigumba mayam sigi nainara ijarapa warini hariba wari si mai pak mayam soidana yengbiyo hai aigi ming Kaubi hauze khoina yaifa thongni tawjariba Bikya haiba web series asi aisa ai samakna direction pijabani ado Bikya haiba mingse akoina lonian oibanina maite lon handoga Nija Kudol na somai roina thonjare ado ngasi gi yaifa thongni thoramje pangthokkhrabanina matung taba khoi shooting ke horaga mayamda adum uhanjarake mayam punna lungaina yengminas Nija Kudol Bikya haiba web series asi mapung fana Kudol tambang ngambu oibiu haiba pauchel mami pau gi maikai degi thamje Khoyakpam Biswamitragi short narrative EY The Ripple Chahi asigi December 8 tagi 10 phauba Nepal gi Kathmandu da pangthokadoriba 4th Nepal Cultural International Film Festival 2022 gi damak khalakhibaga loinana EY The Ripple Best International Short Film Award ki damak tonga foreign film kunga mathoi amadi Indian film ahumga changdamnaba khalakhibagi mapau asi amuk mieng taminasi Khairakpam Biswamitra ki short narrative EY The Ripple Nepal gi Kathmandu da pangthokadori Marirak Suba Nepal Cultural International Film Festival 2022 gi damak khalakle festival asi sahi asi gi December 9 dagi tara fauwa chathagadabani festival asi gi manung channa tongan ba award taraga manga lanthokani award taraga manga asi gi damak malem gi tongan ba leiba kuntra ga mari gi film humbudra ni thoina changdam nakadori minute kun ga homdai shangba film asi na mama amana pikli ba macha ama kaina ki bada oi hauba awaba chaitheng adubu utli film asigi script na Rebecca Okram gini screenplay amadi direction da Khairakpam Biswamitrani loinana national award fanglabi saknai rabi actress tonthoina maruiba saktam langli Henba mama ki Henba I don't know what I'm going to do. Ahal laman haktaktagi chanara ibasigi marumda. Aphaba wakhalol kharadi soidana leiramgani ne ibema. Adubu ima. Mama oibi amagi thamoigi mafamdadi. Asigumba chatnabigi pallase kharadi wangman khramal.
4th Nepal Cultural International Film Festival 2022 gi Best International Short Film Award Khoirakpam Bisumitragi EY The Ripple na Mai Paklapa Orisanu Haina Mami Mapao gi Maikhi Degisu Thaunije Manipur gi naha oiriba filmmaker Rakesh Moirangthem gi Manipuri short film Irol Nungdagi From the Deep India gi wangmada pangthokpa film festival singi manungda ama oiriba 13th Indian Film Festival of Melbourne 2022 Australia da utnabagi damak official selection phangkhibagi mapao asi miyam punna mining tamilis Filmmaker Rakesh Moirangthem ki Manipuri short film Irol Nungdagi From the Deep Taraga Humdoirak Suba Indian Film Festival of Melbourne 2022 Australia da utnavagi jamang officially select tawrakle India gi wangmada pangthokpa maming leirava film festival singi manungda ama oiriva festival asi August taraga nithoi dagi kuntra fawa online amadi offline anida chathagadava festival amani minute tara sangba Irol Nungdagi From the Deep hairiba short film asi housing IFFM Melbourne hairiba application asida online streaming tawduna world premiere utlibani film asina Manipur gumba masagi indigenous culture tradition lon leijaba phurup amana noma kangdana saukhalakliba awonba kayagi shapuna aikhoigi irol iek chatnabi kayada pirakliba chaitheng adubu utnanaba honari film asi taraga mari shuva international Guwahati Film Festival 2022 da second best film award Bihar ki Patna da pangthokpa Cine Learner International Film Festival 2022 da best film amadi Kerala da pangthokadoriba National Documentary Short Film Festival 2022 gidama official selection fangbaga loinana national amadi international film festival kayada su officially selection fanglaba film amani Rakesh Moirangthem gi Manipuri short film Irol Nungdagi From the Deep 13th Indian Film Festival of Melbourne 2022 Australia da mai pakpangambu orisanu haina Mami Mapao gi Maikhi Degisu Thaunije Matang swide yamna temba break amatang logjage khongla yang hanjarake Impact TV bi miting tadune legi Welcome back adom mining tabiri ba asi Impact TV de sandok cheriba Mami Mapao gi cham magama thoirak suba episode ni break ki matung de pujarakli ba Mapao asina Maitai Traditional Dance Teaching School and Performing Center na Sinduna study of origin and style of classical dance selected bhangis gosta bhangi gopi bhangi hai bihiramda numit kunni chupna chathagada ba workshop loishin khibagi Mapao mining taminasi Study of origin and style of classical dance selected Vangis, Ghost Vangis, Gopi Vangis, Hive Hiramda, Maitai Traditional Dance Teaching School and Performing Center na Sinduna Chatarakiba, Numit Kunnigi over workshop Laishin Kray, workshop Adu Lalambung Makong Takhelambam Laikai the Lava Center of Sigulation da
चथखिबनी वर्कशॉप असिना मरु ओइना हौरक्लिबा मिरोलना काउसलक्लबा बंगी मखल सिंह असिबु योखतुना अमति इनखलक्लिबा नहा सिंहदा खंगनबदा मतेंग ओइरगनि हाइवा वाफम पद्मश्री डॉक्टर एलाम इंदिराना फोंदोखी आजादी का आमिर महोत्सव तक कचरबनी थमोय सेंगना पिकलबसु पिकना चारबो चावना मागी अंगमबगी थाकता कचरीबा सेस्ता भारत की प्राइम मिनिस्टर नरेंद्र मोदी ना ताकपा पाउताकी मतुंग इना खुरमजरगा कचबनी अदुगा जगोय संग कल्चर थ्रू पीस एंड हार्मोनी अमंग द पीपल ऑफ नेशन हाइबसिदा आइना पांडमजे थमजै अदुगलोना इंडिजिनस पीपल की ओइबा खेना जाति पुनमकी हाइबदी खुरुप फुनाय पुनमकी जगोयसु उनबगी थौरांग लेजरी ngasi mirol singna kausilaklaba bhangi makhal sing maru oina gostha bhangi amadi gopi bhangi yokhatnabagi pandamda Maitai Traditional Dance Teaching School and Performance Center na lawriba thaudang asibu Mami Mapao gi maikidagi thagat perform dokchari Ariba palagi male taraga nithoi amasung natta sankritani male taraga nithoi gi matangda thabum ama chupna chatharakpa workshop cum production tapasya a center for performing arts Singjamai Wangma Pebia Pandit Laikai Imphal East Manipur na Tapasya Training Center Kakching Khutsam Naraga Pangthok Khibagi Mapao asi amuk meing taminasi Ariba palagi mel taraga nithoi amasung natta sankritana gi mel taraga nithoi gi matangda thabum ama chupna kakching ningthau laikai da leiba Radha Krishna Mandop da chatharakiba workshop cum prediction loishin kre workshop cum prediction adu Ministry of Culture Government of India ke Foundation and Production Grant Scheme gi makha da tapasya a center for performing art Singjamai Wangma Pebia Pandit Laikai na tapasya training center kaksinga khusam naduna chathakibani loinana aroiba numita ariba palagi mel taraga nithoi amasung natta sankritana gi mel taraga nithoi shu uthi Ariba palagi mel taraga nithoi amasung natta sankritani mel taraga nithoi gi oiba workshop cum production asina hogolakliba naha singda chauna kana biba ngamgani haibagi thajeba Mami Mapao gi maikidagi su thamjari Aroiba Mapao oina lai haraubi kanglon singi matangda amaibi amasung mari leinaba singda sintak sindambagi numitaraga mangani chupni chathagadaba workshop palace compound leiba Manipur Pandit Loisang Maru Loisangda Hogdokhibagi Mapao amuk mayam punna mieng taminasi Manipur Pandit Loisang na sinduna lai haraupagi kanglon singi matangda amaibi amasung mari leinaba singda sintak sindambagi numit taraga mangani chupna chathagadaba workshop ama Palace Compound leiba Manipur Pandit Loisang Maru Loisang da hudokre ipa ipu haktaktagi chatnaduna laklaba laigi oiba liklam kaya hauzik mangsil lakliba asi kanbada workshop asina mateng pangbata natana lai haraubagi ashengba masak amasung chatna kanglon sing amaibi amadi mari leinaba singda takpi tambibada workshop asina chauna kanaba piba ngamlagani haina workshop haudokpa aduda saruk yakiba JN Manipur Dance Academy gi director P Bilasna Fongdoki workshop aduda Manipur Pandit Loisang gi akhang ahai amaibi pena khongba na chingba mari leinaba mioi kayana saruk yaki maiba nupa khoi maibi nupa pena khongba makhoina tawriba thabak adaga hojik Manipur hojik toina irang thoiba hojik khoi gi koi tamkhul nurabi gi matangda ekhoi tawning mata tarokpa ngasi ekhoina jen dance academy da tamjarakpa matamda su lai harau no mwalinga da ekhoi live set kani lai iko bu da karam matamda iko bani ekhoi gi lai ayuk gi yakai bedagi hore lai ching jagoi kamai tawni lai ok jagoi kamai tawni haksang sabna kaino pisaro na kaino wako launa kaino nomagi nungdangi thoromdra kaini kamaina kano tawni haiba lai haraubagi paringse akoina mayek sengna tame adubu akoina tamjari sidi Manipur da leiriba Pandit Loisang singsina hona biriba akoidi pamjarubagi leiriba lai harauba
ꯂꯩꯔꯤꯕ ꯆꯠꯅꯕꯤꯁꯦ ꯉꯥꯛꯄ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯇꯝꯖꯔꯨꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯄꯟꯗꯤꯠ ꯂꯣꯏꯁꯪꯗ ꯇꯧꯕꯤꯔꯤꯕꯁꯤꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯩꯍꯧꯔꯣꯜꯗꯒꯤ ꯄꯣꯠꯁꯦ ꯑꯆꯨꯝꯕꯁꯦ ꯉꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯧꯗꯥꯡ ꯑꯃꯒ ꯊꯋꯥꯏ ꯌꯥꯎꯅ ꯀꯠꯊꯣꯛꯇꯅ ꯍꯣꯠꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯕꯅꯦꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤꯅ ꯂꯥꯏ ꯍꯔꯥꯎꯕꯗ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯇꯧꯐꯝ ꯊꯣꯛꯇꯕ ꯑꯁꯣꯏ ꯑꯉꯥꯝ ꯀꯌꯥ ꯆꯨꯝꯊꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯆꯥꯎꯅ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯃꯤ ꯃꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯩ. And that's all we have in this episode. Mathangi episode ta anawa pau kya ga loina na amulak chege. Until then, keep watching Impact TV. Bye bye.